पाउसिदा यम्पम ओइबा मरुइबा पाउ खरा अपडेट तौजरे मणिपुर की लाउफम खाइबोक अमरोम लाइक्रक चतुना फौलोक लैदौरे क्लाइमेट चेंज की जाइथेंग कुंगी नोंग सुफम थोफो चांगतगी तंखाय हंथाग्रे लमदमसिदा नोंजु नोंसागी खलदा चाउना अहोंबा लाक्लिबा असिगी सरुगा मोइना सही असिगी नोंजु थागी मतमदा नोंग लिकना सुबदगी स्टेट असिगी लाउफम खाइबोक अमा लाइक्रक चतुना फौलोक लैदौरे डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज तगी फंगबा पाउगी डेटागी मतुंगिना नोंजु थागी ओइना हौकिबा सही यांखै असिदा जुलाई था असि स्टेट असि नोंग mm235 की चांग द सुदुन लाखे अदब सही असिगे ओइना दि सुपनतगी mm122 तमक सुदुन महौसागी चांग दगी तंखाय अमरोम हंथारे जुनदागी ओइना दि चांगचता mm250 की चांग द अदुमक सुब थेंगनरी अदुबो एप्रिल था प्री मॉनसून की मतमदा हौकिबा सही यांखै के रेकॉर्ड mm180 दगी 204 की चांग द सुरंबा दो सही असिगे ओइनादी mm258 की मथक्ता सुदुना फास्ट थोकनबगी अचौबा मरम अमा ओइखि हाइरे साइरगसिदा लमसांग असेंबली कॉन्स्टिट्यूएंसी अमदी कोंथौजम असेंबली कॉन्स्टिट्यूएंसी की मनुंग चनबदा लैबा यामलबा लफुम हाइबदी लौपरी लिसिंग यांखैरोम नोंग लिकना सुबना मरम ओइरगा इसिंग फंगदबदगी लैकक चटपदगी लौलोक लोइदौरे लैकक चटलबा लफुम सिंग अदु असेंबली कॉन्स्टिट्यूएंसी अनि एस्ता कोनबा मागलम ग्राम पंचायत Ngairangbam Gram Panchayat amasung Awang Khunau Gram Panchayat ki manungda leiba laufam sing adudi Maglang Jifigi Bihu Laukon Maharani Laukon Thangapat Laukon Kharam Laukon Loker Maning Laukon Sangai Thel Mamang Laukon Karung Makha Laukon Goruji Laukon amasung Ivy Lok taki Kuthap Hopi Laukon ne Ngairangbam Jifigi oina Kang Laukon Dovi Laukon Khalhul Laukon Ningthap Laukon Ningthawali Laukon Bangantabi Laukon Ngairampan Pat Laukon Luangbam Laukon Khaidem Kharuk Laukon Lukham Laukon Bungkhong Laukon Amadi Luang Lusam Laugi Laukol Singne Loidana Awang Khunau JBU ena Awang Khunau Maning Laukol Khoyum Laukon Maglang Mamang Laukon Singbagi Laufom Singne Ariba Laufom Singas Tengasi Laumi Miam Amadi Pau Missing Loina Yang Silubada Laikrak launa satun ledamba amadi hauriba pok pambising adusu masa pok pangamdara segai to ledamba thengna rakibani makadarakba atop pauda sakhangdaba singna fakiba driver nan thorakle truck adudi thiwa khangdre Imphal jiribam lambi dagi masa khangdaba singna fakiba truck driver nan tholaga selakle truck de haujuk fowa thiwa khangda thalairi thabagasda highway sta driver faba selmon bagi thabak sing thingna balenga na Tabak Lokat View and All Manipur Road Transport Driver and Motor Workers Union ki magedagi lenga ki pongning sing gre Union asiga office da ngasi promising unabada secretary Maimum Ani Midai Nahai Hogiba Agas Kunito ida siripam dagi Patas har furaga lakwa truck MN018842 asi tupula masok Kodlen ki marakta leiba ising chokpam haina khangnaba mafam adugi mapada masa khangnaba myoi kharana khamlaga Driver Sagol Sem amubabu faraga pugibane Driver adu sakang dapasing makuta ki nan thorak padagi union ki miyoisina noni dagi laurure gari adudi mafam khangdana laire har buraki ba truck adu thaunaujam ipohal koba amagani haire Kaubru chingdol la sajilamba khangpok tara sidokre Kangpok pi reserve forest ki manung chanba Kaubru chingdol gi charuk singda lamkhop sindona sajilamba khangpok sang tara sidokre har ba khangpok sing adu popi pampi thana rabade yangchenna ba sagalamba oigani Ngasi war on track ki makada Kangpok Forest Division amasong Kangpok District Police ki miwit ni fuga mangarop na saba khutpu amana Kaubru Hill Range ki tongan ba mafam singda sagalam ba Kangpok sang singadu sidoki bane mafam singadu miyoy kana loki wang pada popi pambi thabada sinaram ki bane Reserve Forest ga mari lena sem ki Indian Forest Act 1927 ge Section 26 ki makada sidok pagi thabak thorom singadu paikhet ki bane Lo se ki matungina reserve forest ki manung chanba mafam sinda changchen ba umang kok tuk tuna mai marong thaba ma de lambi semba yade asigumba lo se thwai pasing tha taruk jeldal thamba na dragana fine thian bana dragana ani maksarak oina fangphai yai Kangpok Forest Division amasung police ki hapan ba tim mamana Kaubru singsang parang dalam khop sin duna Kangpok saramba sing adu lakthok pangam ki beda Chief Minister N Birena thagat pa phongdo ke Kangpok Forest Division ki Divisional Forest Officer hai ngasi ki driver da police na mateng pangkiba adu thagani ngai ni garbage truck dagi tahuba amot parami halam dore flyover bridge mathakta amoragai poba garbage truck dagi tahuba fata hauti sinamaram oraga overbridge asida gari macha thauduna lakba mioi ama accident thokre kahana soka pandi yahodre thautuga si ngasi nungtel pung mari rom tarakpada thokibane
ꯐꯗꯍꯧꯗꯤ ꯈꯣꯝꯂꯨꯔꯒ ꯂꯥꯛꯄ ꯒꯥꯔꯕꯦꯖ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯁꯤꯃꯦꯟ ꯕꯦꯒꯇ ꯍꯥꯞꯄ ꯑꯃꯣꯠꯄ ꯈꯔ ꯑꯣꯚꯔꯕ꯭ꯔꯤꯖꯀꯤ ꯄꯦꯇꯤ ꯄꯥꯛꯂꯣꯝꯗ ꯊꯪꯕ ꯃꯥꯏꯀꯩꯗ ꯇꯥꯍꯧꯈꯤ ꯍꯥꯏꯔꯤꯕ ꯕꯣꯔꯥ ꯈꯥꯎ ꯑꯗꯨ ꯇꯥꯇꯥ ꯇꯤꯐꯔ ꯑꯃꯅ ꯇꯛꯄꯗꯒꯤ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯊꯣꯛꯈꯤ ꯃꯗꯨꯗ ꯇꯨꯡꯗ ꯂꯥꯛꯄ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯖꯤꯜꯂꯨꯕꯗꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯑꯥꯏꯑꯦꯝꯁꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖꯇ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯁꯣꯅꯥꯂꯤ ꯐꯣꯒꯠ ꯒꯣꯋꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯆꯤꯟ ꯇꯨꯝꯗꯕ ꯐꯣꯁꯪꯅ ꯊꯤꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯃꯔꯤ ꯃꯉꯥ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯤ ꯁꯅꯥꯂꯤ ꯐꯣꯒꯠ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯒꯣꯋꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯤꯈꯨꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯅꯥꯂꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯏꯝꯄ꯭ꯂꯣꯌꯤ ꯈꯔꯒ ꯂꯣꯏꯅꯅ ꯒꯣꯋꯥꯗ ꯆꯠꯈꯤꯕꯅꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣर्टꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯆꯤꯡꯕꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯆꯤꯟ ꯇꯨꯝꯗꯕ ꯐꯣꯁꯛꯅ ꯊꯤꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯃꯔꯤ ꯃꯉꯥ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯤꯗꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯁꯤꯔꯤꯕꯅꯤ ꯃꯁꯥꯗ ꯑꯁꯣꯛꯄ ꯗꯥꯛꯐꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯦꯡꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯖꯤꯜꯂꯤꯕ ꯕꯥꯖꯗꯒꯤ ꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯣꯛꯅꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯅ ꯒꯣꯋꯥ ꯄꯨꯂꯤꯁꯅ ꯑꯦꯐꯔꯠ ꯑꯃ ꯂꯧꯈꯠꯇꯨꯅ ꯁꯣꯅꯥꯂꯤꯒ ꯂꯣꯏꯅꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤ ꯉꯁꯤ ꯒꯣꯋꯥ ꯄꯨꯂꯤꯁꯅ ꯁꯣꯅꯥꯂꯤ ꯐꯧꯀꯠꯀꯤ ꯄꯔꯁꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯁꯨꯙꯤꯔ ꯁꯥꯡꯋꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯨꯈꯋꯤꯟꯗꯔ ꯋꯥꯁꯤ ꯑꯅꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯣꯅꯥꯂꯤꯒ ꯂꯣꯏꯅꯅ ꯒꯣꯋꯥꯗ ꯊꯨꯡꯂꯈꯤꯕꯅꯤ ꯁꯣꯅꯥꯂꯤꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄꯨꯡ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥꯒꯁꯨ ꯋꯥꯔꯤ ꯇꯧꯅꯈꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯤ ꯑꯁꯤꯒꯤ ꯃꯕꯨꯡꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒ ꯃꯍꯥꯛꯀ ꯃꯔꯩ ꯌꯦꯠꯅꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯁꯣꯅꯥꯂꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯕꯁꯨ ꯂꯩ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯆꯍꯤ 15 ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯖꯥꯁꯣꯙꯥꯔꯥꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯒꯤ ꯑꯆꯨꯝꯕ ꯂꯪꯖꯤꯟ ꯊꯤꯗꯣꯛꯄꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯇꯛꯁꯤꯟꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯆꯤꯟ ꯇꯨꯝꯗꯕ ꯄꯣꯠꯁꯛꯅ ꯊꯤꯟꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯕ ꯃꯔꯝꯅ ꯃꯤꯁꯤ ꯑꯁꯤ ꯂꯥꯎꯇꯣꯛꯅꯔꯒ ꯍꯥꯠꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯊꯣꯔꯤꯇꯤꯅ ꯆꯤꯡꯅꯕ ꯐꯣꯡꯗꯣꯛꯈꯤ ꯃꯁꯥꯒꯤ ꯆꯍꯤ 92 ꯁꯨꯔꯕꯤ ꯂꯨꯆꯤꯡꯕꯤ ꯑꯁꯤ ꯒꯣꯋꯥꯗ ꯀꯣꯏꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤꯕꯅꯤ ꯋꯥꯆꯞ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯅ ꯇꯧꯔꯛꯈꯤꯕ ꯑꯄꯤꯜ ꯗꯤꯜꯂꯤ ꯍꯥꯏꯀꯣꯔꯠꯅ ꯌꯥꯈꯤꯗ꯭ꯔꯦ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯋꯥꯆꯞꯀꯤ ꯑꯞꯗꯦꯠ ꯇꯧꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄꯤꯇꯤꯁꯟ ꯀꯃꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ CCIꯅ ꯄ꯭ꯔꯣꯕ ꯆꯠꯊꯅꯕ ꯊꯣꯔꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯆꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯅ WhatsApp ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯃ ꯗꯤꯜꯂꯤ ꯍꯥꯏꯀꯣꯔꯠꯅ ꯌꯥꯈꯤꯗ꯭ꯔꯦ ꯆꯤꯐ ꯖꯁꯇꯤꯁ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯁꯔꯃ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯨꯕ꯭ꯔꯃꯅꯤꯌꯝ ꯄ꯭ꯔꯁꯥꯗ ꯑꯅꯤꯒꯤ ꯗꯕꯜ ꯕꯥꯟꯁ ꯑꯃꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯗ ꯍꯥꯏꯀꯣꯔꯠ ꯑꯁꯤꯒꯤ ꯁꯤꯡꯒꯜ ꯖꯖꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯑꯃꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯇꯦꯟꯠ ꯃꯦꯁꯦꯖꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯦꯔꯤꯠ ꯌꯥꯎꯗꯦ ꯍꯥꯏꯅ ꯌꯥꯈꯤꯗꯕꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯊꯥꯗ CCIꯅ WhatsAppꯀꯤ ꯑꯞꯗꯦꯠ ꯇꯧꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯕꯅꯤ WhatsAppꯀꯤ ꯑꯞꯗꯦꯠ ꯇꯧꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯄ ꯋꯥꯐꯝꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ CCIꯅ ꯊꯤꯖꯤꯟꯅꯅꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤꯕꯅꯤ ꯗꯤꯜꯂꯤ ꯍꯥꯏꯀꯣꯔꯠꯀꯤ ꯗꯤꯚꯤꯖꯟ ꯕꯥꯟꯁꯇ WhatsAppꯅ ꯋꯥꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯍꯟꯗꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯃꯕꯨ CCI ꯃꯊꯟꯇꯅ ꯀꯨꯁꯤ ꯇꯧꯗꯨꯅ ꯄ꯭ꯔꯣꯕ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯑꯃꯔꯣꯝꯗ ꯐꯦꯁꯕꯨꯛꯅ ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯃꯇꯨꯡ ꯏꯟꯅ CCIꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯦꯁꯕꯨꯛꯇ ꯆꯟꯍꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯨꯔꯥꯟꯂꯅꯥꯗ CCIꯅ ꯃꯦꯁꯦꯟꯖꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯉꯝꯕꯒꯦ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯈꯤ CCIꯅꯗꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯅꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟ ꯑꯁꯤꯅ ꯌꯦꯡꯁꯤꯟꯕꯗ ꯀꯣꯟꯅ ꯑꯌꯥꯕ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯄꯥꯁ ꯇꯧꯔꯛꯇꯕꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ 34 ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯟꯗꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯑꯁꯥꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯁ꯭ꯀꯨꯜ 34ꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯄꯥꯁ ꯇꯧꯔꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ 34 ꯑꯁꯤꯗꯒꯤ ꯃꯍꯩꯔꯣꯏ 900 ꯍꯦꯟꯕꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤ ꯑꯗꯨꯕꯨ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯑꯃꯗ ꯄꯥꯁ ꯇꯧꯔꯛꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯀꯥꯟꯅꯗꯕ ꯁ꯭ꯀꯨꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯊꯤꯡꯖꯤꯟꯅꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯈꯔꯗꯁꯨ ꯃꯍꯩꯔꯣꯏ ꯌꯥꯝꯅ ꯇꯝꯗꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯦ ꯃꯍꯩꯔꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ ꯂꯩꯇꯕ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯊꯤꯡꯖꯤꯜꯂꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯃꯟꯗꯜ ꯑꯃ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯂꯦꯟ ꯔꯦꯀꯣꯔꯗ ꯁꯦꯝꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SDO ꯀꯥꯝꯖꯣꯡꯒꯤ ꯑꯣꯐꯤꯁꯇ ꯃꯟꯗꯜ ꯑꯣꯏꯅ ꯂꯩꯕ MD ꯑꯔꯥꯖꯨद्दीनꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯣꯏꯅ
ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯦꯚꯤꯅ꯭ꯌू ꯇꯤ.ꯑꯦꯁ. ꯕꯥꯕꯥꯅꯟꯗ ꯁꯔꯃꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯁꯦꯇꯜꯃꯦꯟꯠ ꯑꯦꯟड ꯂꯦꯟꯗ ꯔꯦꯀꯣꯔꯗꯁ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ LA ꯑꯦꯁꯤꯁꯇꯦꯟꯠ ꯁꯔꯚꯦ ꯑꯦꯟड ꯁꯦꯇꯜꯃꯦꯟꯠ ꯑꯣꯐꯤꯁꯔ ꯑꯣꯏꯔꯝꯕ SDO ꯀꯥꯝꯖꯣꯡ ꯑꯣꯐꯤꯁꯇ ꯃꯟꯗꯜ ꯑꯣꯏꯅ ꯂꯩꯔꯤꯕ MD ꯑꯔꯥꯖꯨꯗꯤꯟꯅ ꯁꯁꯄꯦꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫